Top 10 Amazing Facts. Number 1. India hojik khwaidagi yamna mobile handset sabada Prithvi da ani suba laibak oiri. Number 2. France na matam amada Prithvi gi apunba saruki 8.6% da laingak lami. Number 3. Lebu dagi hena yamna vitamin C morok atekpada phangi. Number 4. Psychology gi matungina nang karigumba kanagumba mi amana tharakpa message adu hanjin na yenglaba natraga parabadi na khairiba misak adu da nungsirakle. Number 5. Nita Ambani na 40,000 dagi su hena yamba angangsing mahaki NGO gi makhada free da education piri. Number 6. Numidang da senjeng gi khujai da ising thamlamlaga ayukta thakpana hakchang da anaba kaya dagi ngakthokhalli. Number 7. AC da tumbana nahaki hakchang adu yamna yangna noikhathalli. Number 8. Machinda chingam saibana kibagi chang hanthahalli. Number 9. Angang pokpada mama amada nabagi chang asi amukta punna saru kun tekpagi chaina kholga manei. Number 10. Masagi room leifam safam luna na thamba mi haibasi hard working yamna oigali amadi mahaki goal adugi damak yamna conscious oigali. Video si da soyangam kaya yawbira basu mayamna ngakpigani haiduna thajai tungda su asignulaba nungai ba video si gengbina bagi damak channel asibu subscribe tosinbiramu aduga video asibu na like amadi share tobiduna aihaki pukning bu thogat piyu.